Manipur Houjik Thokliba Irang asi Naga Amadi Meitei sing ama toina Pullaga Thengnaba Mathou tai People Democratic Alliance ki nauna President Oina Khalaba hanagi Deputy Chief Minister Yumnam Joy Kumar na phongdokhrei ngasi Naurem thongda leiba Yumnam Keso Community Hall ki Conference Hall da PDA ki General Body mifam ama pangthoktuna party asi nauna thau pugadaba mioi sing khalaba matungda pangthokpa pawgi mifam ama da wafam asi Joy Kumar na phongdokhibane ngasi ki General Body mifam party asi ki tongan mathau pugadaba mioi sing adudi Working President da L Seat Vice President Oina RK Ramesor Mahira Writing Amadi Russell Heshnam Amadi Treasurer Oina Nditen Khanke Pauki Mifamadu da Yumnam Joy Kumar na makhatana hai NPP Manipur unit ta yauramba member sing party adu dagi toktuna mapangal kanma regional party ma thamnana bagi damak PDA da yauraba matung asi general body mifam ma pangthoktuna thaupuga ba mioi sing asi khanbane regional party na lengak pairaba matung da Manipur Irang asi loishin mangamgani haibagi thazaba lei haike mak na makhatana hai fazilaga thamluba kuki gi mioi tara mari tek ta kaidana thadoktuna imung manung da sinakhrei adubu naga ki fazin ki ba mioi taru adudi hinglibra natraga sikrabra haibasi achobu wahang oiri naga taru adu sikiba tarabasu makoi gi imung manung da sinagadabane center na su nakal ama khakta da tainaraga atopa nakal ama dana meeting changrabadi irang asi loishin mangamloi Manipur gi irang asi loishin na ba PDA da miyam na pirakpa wakhulun sing losin gani haina mak na phongdoke command culture like ne khalu NPP high command culture gi yamna mong ta mong na lakhi akoi adu thado ga lakhi bani taseng na harabada puri chathar leiba Manipur gi problem mayam che national party na panbo matam da yamna mong ta na solution proper nambagi adu upai pambai leiroi haigi yamna songa batu mathaje lei koi ugre congress isu ure BJP isu ure adu chawna leiba leiba state ki problem leiba se masi sort out to solve to one upa adu magi duty ni adu tumine leitoi magi responsibility ngasi ba amata wo pangi Manipur ki problem se sort out to no idam ta koi ni group level me am ka wai